ꯑꯩ ꯍꯧꯖꯤꯛ ꯊꯔꯥꯅꯤ ꯍꯣꯏꯗ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯎꯄꯣꯟ ꯎꯌꯣꯟꯅꯤꯁꯨ ꯍꯥꯏ ꯆꯨꯔꯥꯀꯣꯔꯣꯟꯅꯤꯁꯨ ꯍꯥꯏꯀꯣ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯎꯕꯅꯤ ꯑꯗꯨ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯣꯏꯁꯦ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ना इसे मनी पीबा करो तो लिख के तो ꯉꯥꯁꯤꯅ ꯏꯁꯤꯡ ꯁꯣꯛꯄꯁꯦ ꯑꯁꯤꯁꯦ ꯆꯨꯔꯥꯀꯣꯔꯣꯟ ꯇꯧꯔꯤꯕ ꯑꯉꯥꯡ ꯃꯉꯥꯗꯣ ꯏꯔꯨꯊꯣꯛꯄꯤꯗꯣꯏꯅꯤ ꯃꯣꯏ ꯏꯁꯤꯡ ꯁꯣꯛꯂꯛꯏꯁꯤꯅ ꯑꯣꯟꯊꯅꯤꯀꯣ ꯇꯞ ꯆꯠꯂꯨ ꯐꯖꯅ ꯀꯛꯄꯤꯔꯣ ꯇꯥꯗꯣꯅ ꯋꯥꯖꯔꯝꯃꯤ ꯉꯁꯤꯒꯤ ꯁꯦꯋꯥꯔꯤ ꯌꯥꯎꯕꯗ ꯇꯥꯗꯣꯁꯦ ꯖꯃꯥꯏ ꯑꯅꯧꯕꯅꯤ Kapo. Aku Churakoron toriba angangsingdo
Ama kamu telah mau mutat ni, berapa? मानव को देवता उन्होंने मानव प्रश्न बीजों को उनके नाम दो ओम प्रजापति विशिष्ट देवता उन्होंने मानव बीजों को बीजों स्थापित मानव सासो एकनाथ शर्मा किरण सिंह नीलबंधु शर्मा विजय शर्मा प्रजापति किसी कहती समय ब्रह्मचारी देवता उन्होंने ब्रह्मचारी संबोधन विनियोग ओम ब्रह्मचर्य सो प्रजापति ऋषि ब्रह्मचारी देवता
Apa jadi? Katain. Kuna hapud ro. Kuna beli dia. Bekta bekta. Lagi tu. Thank you.
Kuji tong dia.